Matam amada awang nongpok state ayambada the Armed Forces Special Powers Act 1958 chanarambado hojikti mathang lawthokhibaga loinana state ahum mari khakta da chanare awang nongpok ki chada mari furomda ekasi chanadre hojik ekasi chanaduna lairiba Manipur, Nagaland, Arunachal Pradesh amasung Assam ne masiso state sinba thungna chanaba nate Assam gi oina Tinsukia Charaidyo amasung Sivasagar khaktada chanaraga atai mafamsingdadi chanade hanadi Assam gi district ayambada chanaramani Manipur ga thangnaba Kasa district tasu matam sangna chanaduna laklaba matungda kona lawthokhibani hojik Nagaland da district Mapan Dimapur Newland Chumau Kedia Mon Tifire Noklak Phek Peren amasung Meluri amadi Arunachal Pradesh ki Tirap Changlang amasung Longding district ta ekasi chanari Manipur gi oina apunba police station marifu marigi manungda humudra mathoi gi area da chanari hanadi Manipur gi mafam punamakta ekasi chanaramani mafam punamakta chanaba hudokkhibasina haukiba English amaga chamapan marifu dagini chinga ayamba mafamda ngalingai matamdagi hauna the Armed Forces Special Powers Act 1958 ki Section 3 ki makhada disturb area lawthoktuna ekasi chana halakrabaso tampaki mafam singdadi chana halakhidabani English amaga chamapan marifuda tampakta lalhobagi irang yamna kankhalakpadagi state government na Manipur gi mafam punamakta disturb area lawthoktuna Manipur sinba thungbada ekasi chana halakhibani disturb area lawthokpagi amasung lawthokpagi sakti asi state government amasung center animakta pi Manipur da disturb area lawthoktuna chana halakhiba si state government masana warep lawjaduna gazette notification thoklaga chana halakhibani lawthokpasu state government na gazette notification thoklaga lawthokchaduna lakhibani amaromda hojik Nagaland state ta chanariba sina Union Home Minister na gazette notification thoklaga chana hanbani Government of India ga NSN IM ga ceasefire agreement sign tonaduna Santi ki wari sanaba horaklaba matungda Nagaland government na warep lawduna disturb area status lawthokhibani state government na lawthokraba matungda center na notification ama thoklaga makata na disturb area status chana handuna thamlakhibani Manipur gi oina disturb area status si state government masana chana hanjaba oibana Supreme Court ki directive matungina review tawbagi thabakso Manipur government na adumak tawduna lakhi mamangda thokiba disturb area status lawthokpagi amasung sangdokpagi notification sing adu Manipur government ki secretariat home department na thokiba ngaktani aduba hojikti Union Home Ministry na oina thorakle review tawbaso mamangi chahidagi Union Home Ministry na oina tawkhre haukiba English ngani marigi August 12 phawbagi mamang phawba Manipur gi mafam pumnamakta disturb area status chanakhi English ngani marigi August 12 dagi machet oina lawthokhibaga loinana English ngani kun marigi November 13 phawbada apunba police station marifu marigi manungda humpu manga da chanakhi ihan hana lawthokhibasi assembly constituency taret leiba Imphal municipal area dagini English ngani kun marigi August 12 da matam adugi government na cabinet ki oiba warep ama lawduna Imphal municipal area da leiba police station taruk ki jaga dagi disturb area status lawthokhibani police station sing aduna Imphal Lampen City Singjamai Porompat amasung Hingang ni matungda anirok suboina haukiba English ngani kunithoi gi April amada Sekmai Lamsang Pachoi Lamlai Irilbung Thawal Bisnupur Kakching amasung Jiribam police station gi jurisdiction singdagi amasung ahumlak suboina English ngani kulumdoi gi April amada Wangoi Leimakhong Nambol amasung Moirang police station gi jurisdiction singdagi su disturb area status lawthokhi police station taramapan asigi manungdagi Imphal West district ki Sekmai amasung Lamsang Imphal East district ki Lamlai Jiribam district ki Jiribam Kangpokpi district ki Leimakhong amasung Bisnupur district ki Moirang police station na konmo mafam singdadi amukhanna disturb area status chanahankre haukiba English ngani kun mari gi November thada Union Home Ministry na gazette notification ama thoktuna
पुलिस स्टेशन तरुक असिना कोनबा मफमसिंगदा अमुक हना डिस्टर्ब एरिया स्टेटस सना हलखिबने हौजिक मणिपुर के अपुनब पुलिस स्टेशन मरिफु मरी की मनुंगदा पुलिस स्टेशन हुमुद्रा माथोइना कोनबा मफमसिंगदा डिस्टर्ब एरिया लौथोक्तुना आर्म फोर्सेस स्पेशल पावर्स एक्ट 1958 चनदुना लेरी आर्मी दा अहेनब शक्ति पीब एक असि मियाम नदी सुपाम पामनद्रब एक ने मियाम के पामबदे एक असि मणिपुर की मफम पुनमक्तगी पुमलौ लौथोकपदुने मथंग चहीदा अवांग नोंपोक स्टेट अयामबदगी एक असि लौथोकनबा यूनियन होम मिनिस्ट्री न थौरांग तौरिबा सिदा करिगुंबा मणिपुर यावरकलगदी मणिपुर की मियामना यामना हरावनगनी